Quarantine tawriba nupa ama magi kadagi second nipan thoklubagi lupa lakh ani fine Touhankhre. Taiwan gi Kaohsiung City da laiba hotel amada quarantine tawriba Philippines ki nupa ama mahaki kadagi second nipal mapal thorokbagi damak India gi currency value da lupa lakh ani ga lising yangkhai mapan chamapan humudraga taruk oigadaba dollar lising ahum ga chamanga gi fine Touhankhre. Mahak na magi kadagi थोरक्पा दु CCTV कैमरा दा होटल अदुगी स्टाफ अमना उबदगे ताइवान की हेल्थ डिपार्टमेंट दा खुदकता पाउ पीबदगे फाइन लौखिबने CCTV की फुटेज अदुदा नुपा असिना अयाबा याउतना महाकी कादगी थोरकलगा होटल अदुगी महाकी का गन्नंगना लेबा ममानबा अमगी का ममांगदा थंबा टेबल अमदा करिगुम्बा पोसक अमा थमलमलगा चंगबा उखी मखोय अनि सोशल डिस्टेंसिंग नाकना बहोनबदी फुटेज अदुदा उखी पनबा याबदी कोविड-19 दगी ngaktoknaba ताइवान दा लखुलिबा थबकसिंग असि पृथ्वी की मफम कयादगे थागतनबदा नतना तमजफम ओइरिबनी लैवाक असिगी सिटीजन याउना मपान लैवाकतगी लाकपा मियोय खुदिंगमक होटल की कादगे नुमित तरानी मपाल थोहंदना सुंगसोय सोयदना क्वारंटाइन तवहल्ली भारत ता जियो की 5G फंगलगने इंडिया के मोबाइल नेटवर्क ता मंजिल थारिबा रिलायंस जियो कंपनी असिना लैवाक असिदा 2021 के मयाई चलकपा दुवाइदगे 5G के सर्विस फंगलगनी हाइना लाउथोखरे वाफम असि कंपनी असिगे CEO सु ओइदेबा मुकेश अंबानी ना इंडिया मोबाइल कांग्रेस के मरी सुबा एडिशन दा फोंदोखिबने 5G सर्विस असि अथुबदा लैवाक असिगी मफम खुदिंगमक्ता फंगनबा होनगनी हाइना सु फोंदोखि भारत बन यावबा लाकपा बीम आर्मी चीफ फाखरे सेंटर गे फार्म लॉ सिंगी मायोक्ता ngasi ayuk pung 12 dage nungchil pung 3 फावबगे लौमी सिंगना कौबा भारत बन अदु सरुक यानबा लाकपगे लंबी दा बीम आर्मी चीफ चंद्रशेखर आजाद पो ngasi नुमित युंगबा मतुंग उत्तर प्रदेश ता लैबा महाकी मयुमदा पुलिसना फाजिनदुना थमख्रे राबन हाइना सुखंगनबा दालित लुसिंगबा चंद्रशेखर आजादना हौकिबा चयोलदा सायेतनारबा फार्म लॉ सिंग अदुगी मायोक्ता दिल्लीगी ngamkhai singda protest tawriba lawmi sing aduda याउखी प्रोटेस्टर सिंग अदुना लैवाकी कोनुंग तमना चटकदबा मखोइगी खोंगसत हौरखिबा हौखिबा थादा वाटर कैनन सिंग अमसुंग टियर गैस सिजनखिबा अदुगी मतंगदा गवर्नमेंट पु महाकना चैखी सेंटरना लौमी सिंगी खोंजंग असिबु मिंगसत थियननबा अमसुंग थिंगनबा होनखी अैखोइगी इमा सिंग आंगांग सिंग अहल ओइरबा सिंगबु वाटर कैनन सिंगना तिंखंग तरा सिंगना अमसुंग टियर गैसना दिल्ली दा चतनबा थिंखी मखोई टेररिस्ट सिंग नते मदुगी ओना तैनबदा मखोई असे अैखोइगी लैवाके यांगलेन सरु अदुने मखोई लैबा मरमदगे अैखोइना चानबा चिंजाक अदु फंगलिबने लौमी सिंग असिदा सथरिबा असिगुम्बा लिचत असिना लौमी सिंगी खोंजंग असिबु गवर्नमेंटना कायामुक कीबगे हाइबदु उतले हौजिक अैखोइना डेमोक्रेसी की ख्वाइदगी चाउबा शक्ति अदु उरे हाइना चंद्रशेखर आजादना मखाताना फोंदोखी ngasi chayol aniromgi mamangdagi hauna makoigi protest athaba haukiba lawmi singna delegi manakta kem tawduna leirakli amasung farm sector da private player singna monopoly sathaba yahalagani haina makoina haidiba chayenaba law asigi mayokta ngasi laibak sinba thungna strike ama kaukibani Mount Everest hana khanarambadagi hena wanglamle Nepal China मियामना हाना खनरंबदगे हेना माउंट एवरेस्टना वांगलमले हाइना चाइना अमसुंग नेपाल ना ngasi फोंदोरखी ngamkhai tainaba mafamda leiriba malemgi khwaidagi wangba chingdol adugi matangda matam sangna yena duna lakhibadu Kathmandu amasung Beijing gi maraktane adumakpu makhoina surveyor singdol aduda thaduna chingdol adugi official height ase lising nipan ga chanipan nifu nipan dasmik Nipan taruk meter ni haina lepke masi mamangda panaramba calculation dage khara hengat lavane Abu Dhabi da mathol chamaga nifu mare explosive season aduna second tara khaksang na thugai khre Guinness World Record thamkhre Abu Dhabi gi mina giant arada laiba mana plaza hairaga khangnariba mathol chamaga nifu mare
explosive sizinaduna second tara khaktada thugaiba ngamkhre plaza adu meter chamaga humpu manga wangi malemgi oina ahanba matam khwaidagi changdana thugaikhiba aduna Guinness World Record chankibane plaza thugaiba da plastic explosive kg lising taruk amasung detonator lord sing pokhai hanbada sizinakhe loinana individual program detonator lising amaga chanipan sizinakhi haina agency na report taure Mina Plaza Tower thugaiba ase Mina Giant ke redevelopment taubage ani suba mega project ni haire UK Tower ge 11th century ge waikiba ki chahi yankhai matungda apology note ka konana pirakhre England ge Kent laiba 11th century gi tower ge brass ke chahi yankhai gi matungda apology note ka loinana pirakhre brass ki asi St Leonard's Tower ga mari lainai tower asigi hogji oiriba caretaker asina English heritage ta by post ta masi 1973 da pubini haina apology note ka konana tharakhibane note aduda borrower not sorry about salary haina mention tawduna asengba mapuda hanjarabani hairakhi haire charity house na phongdolakpada ki adugi holde chanai adum oinamak ungbadi yadre haire Arvind Kejriwal house arrest tawduna thamki haiba BJP na yakhidre Bharat banna India ki capital city da chaungna akaiba pikhre Delhi ge chief minister Arvind Kejriwal bu Delhi police na house arrest tawduna thamki haiba se Kejriwal na mahaki minamba oidaba ngangbani haina BJP na maral sirakle Kejriwal bu house arrest tawduna thammi thamde haibadu mayek sengna khangnaba mahakna thokningba matamda mahaki mayumdagi matam amada hekta thoklakpada yengba yagani maduda police ki athingba kari ubagi haibadu yengba yai haikhe amaromda ngarang sathakiba Bharat banna India ki capital city yauna achauba city singda chauna akaiba pihankhre laumi singna taliba makhoigi demand sing phangdriba phauba makhal makha kayagi makha taba khongjangsu changsin haire Maraksida Union Home Minister Amit Shah yauna khongjang changsiliba laumi singi lusingba kharaga unaduna makha taba wari sanaduna yanaba purakpaga loinana laumi singi demand new farmers law repeal tauba natraga amen taubagi khanaragani haibage thajabasu phongdokhre haire Manipur State COVID-19 update ta haukiba pung kunmari gi manungda miyoi chamaga kuntranipan COVID-19 positive confirm oire amasung miyoi chamaga kuntraga mangana discharge tawkhre hauzik phawbada state asida laichat asigi apunba confirm case masing lising kuntaruka chamnga kuntra mari sukhre active case masing na lising aniga chamapan taraga manga loinana laichat asidagi recover tawkhraba masing na lising kulhumdoiga chahumga subna amani laichat asiga mari leinana laikhidraba masing na chahumga tara nipan sukhre amade recovery rate na chada marfu tare 10 nipan amani